ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯂꯩꯈꯠꯄ ꯏꯇꯩꯃ ꯑꯃ ꯂꯝꯕꯤ ꯊꯣꯛꯀꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯐꯦꯁꯕꯨꯛꯇ ꯀꯅꯥꯅ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯕꯗ ꯆꯍꯤꯒꯤ ꯃꯊꯧ ꯇꯥꯗꯦ ꯂꯞ ꯍꯦꯁ ꯅꯣ ꯑꯦꯁ ꯍꯥꯏꯅ ꯊꯥꯒꯠꯂꯛꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯐꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇ꯭ꯔꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯁꯨ ꯂꯥꯟꯅ ꯍꯦꯛꯇ ꯎꯕꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯐ꯭ꯔꯣꯟ ꯊꯥꯕ ꯍꯧꯗꯣꯛꯂꯦ ꯁꯦꯐ꯭ꯔꯣꯟ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯦꯁꯔ ꯍꯥꯏꯅ ꯈꯪꯅꯕꯗꯨꯅꯤ ꯇꯣꯝꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯍꯥꯏꯕ ꯏꯌꯥꯝꯕ ꯑꯁꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯇ ꯍꯧꯗꯣꯛꯆꯕꯅꯤ ꯏꯌꯥꯝꯕ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯒꯤ ꯐꯤꯜ ꯑꯁꯤꯗ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯐꯤꯜꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯂꯤ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯏꯌꯥꯝꯕ ꯑꯁꯤꯅ ꯁꯛꯇꯥꯛ ꯃꯤꯡꯁꯦꯜ ꯑꯣꯏꯕꯤꯔꯦ ꯏꯌꯥꯝꯕꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯀꯨꯀꯤꯅ ꯄꯣꯄꯤ ꯊꯥꯕ ꯃꯩꯇꯩꯅ ꯁꯦꯐ꯭ꯔꯣꯟ ꯆꯦꯡ ꯍꯋꯥꯏ ꯀꯩꯀꯥ ꯊꯥꯕ ꯃꯁꯤꯅꯤ ꯌꯦꯜꯍꯧꯃꯤ ꯑꯃꯒ ꯔꯤꯐ꯭ꯌꯨꯖꯤꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕ Emotional damage. ꯃꯁꯥ ꯐꯕ ꯅꯣꯏꯅꯣꯏ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯛꯁꯥ ꯆꯥꯕꯗꯒꯤ ꯃꯁꯥꯁꯦ ꯅꯣꯏꯔꯛꯀꯦ ꯈꯪꯂꯛꯄꯗꯒꯤ ꯑꯣꯛꯁꯥ KG 1.5 ꯂꯧꯔꯨꯔꯒ ꯃꯤꯌꯥꯝꯗ ꯂꯦꯟꯅꯍꯟꯒꯦ ꯈꯟꯗꯨꯅ ꯑꯣꯛꯁꯥ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗꯣ ꯍꯥꯟꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯒꯞ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯑꯩ ꯌꯥꯝ ꯅꯣꯏꯍꯜꯂꯒꯦ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯒ ꯅꯃꯥꯏ ꯃꯊꯣꯛ ꯀꯩꯗꯧꯕ ꯆꯥꯗꯣꯏꯅꯣ ꯍꯣꯏꯔꯣꯡ ꯇꯧꯕ ꯆꯥꯗꯣꯏꯅꯣ ꯁꯤꯅ ꯅꯣꯏꯍꯟꯕꯅꯦ ꯑꯩ ꯆꯥꯔꯣꯏ ꯑꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯃꯥꯏ ꯃꯊꯣꯛꯒꯤ ꯑꯣꯛ ꯂꯣꯏ ꯂꯪꯊꯣꯛꯀꯦ ꯇꯧ ꯆꯥꯂꯥ ꯅꯃꯥꯏ ꯃꯊꯣꯛ ꯀꯩꯗꯧꯕ ꯆꯥꯗꯣꯏꯅꯣ ꯁꯤꯅ ꯑꯩ ꯅꯣꯏꯍꯟꯕꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯒꯤ ꯑꯣꯛ ꯈꯇꯝ ꯕꯥꯏ ꯕꯥꯏ ꯑꯐꯕ ꯁꯖꯦꯁꯟꯅꯤ ꯕ꯭ꯔꯗꯔꯅ ꯄꯤꯕꯤꯔꯤꯕꯁꯤ ꯑꯗꯨꯕꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗꯗꯤ ꯂꯪꯊꯣꯛꯈ꯭ꯔꯤꯕ ꯑꯣꯛꯁꯥ ꯑꯗꯨ ꯑꯄꯨꯝꯕ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯈꯨꯜꯂꯨꯗꯣꯏꯅꯤ ꯍꯥꯏꯅꯍꯧꯋꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯍꯥꯏꯕꯅꯤ Oh my God, I forget it. ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯀꯌꯥꯗ ꯑꯣꯐꯔ ꯊꯥꯔꯛꯄꯁꯤꯗ ꯀꯨꯀꯤ ꯅꯨꯄꯥ ꯑꯃꯅ ꯑꯍꯥꯎꯕ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ ꯈꯜꯂꯗꯨꯅ ꯃꯤꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯃꯣꯏꯒꯤ ꯃꯪꯗꯁꯨ ꯐꯪꯂꯔꯣꯏꯗꯕ ꯀꯨꯀꯤꯂꯦꯟꯗ ꯗꯤꯂꯤꯚꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯇꯥꯏꯝꯁꯀꯤ ꯄꯦꯖ ꯑꯦꯗꯃꯤꯟꯒꯤ ꯔꯤꯄ꯭ꯂꯥꯏ ꯈꯨꯄꯤꯁꯦ ꯌꯥꯝꯅꯁꯨ ꯂꯣꯖꯤꯀꯦꯜ ꯑꯣꯏ ꯑꯃꯁꯨꯡ ꯁꯦꯚꯦꯖ ꯔꯤꯄ꯭ꯂꯥꯏꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ Hey, Shaktivi, Luawi, Chalada. ꯃꯤꯁꯇꯔ ꯀꯣꯁꯃꯣꯄꯣꯂꯤꯇꯥꯟ 2024ꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯝꯕꯝ ꯖꯌꯔꯥꯖꯅ ꯁꯨꯄꯔ ꯃꯣꯗꯦꯜ ꯇꯥꯏꯇꯜ ꯂꯧꯔꯛꯈ꯭ꯔꯦ ꯀꯣꯟꯒ꯭ꯔꯦꯠꯁ ꯕ꯭ꯔꯗꯔ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯏꯆꯟ ꯂꯤꯆꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯒꯤ ꯄꯨꯟꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝ ꯑꯃ ꯊꯥ 6 ꯆꯪꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 10 ꯔꯣꯝꯗ ꯆꯠꯇꯨꯅ ꯗꯦꯠ 4 ꯅꯕꯦꯝꯕꯔꯗꯒꯤ ꯅꯝꯕ ꯍꯧꯔꯒꯅꯤ ꯍꯣꯡꯀꯣꯡꯗꯒꯤ ꯁꯨꯇꯤꯡ ꯇꯧꯅꯕ ꯐꯣꯔꯦꯟ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁ 6 ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯊꯨꯡꯂꯔꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯄꯤꯅꯕ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 5 ꯀꯥꯏꯊꯣꯛꯈ꯭ꯔꯦ